Environmental activist amasu oiribi mitai chanu Licypriya Kanguzamgi Punsi Wari bu singthaba oina CBSE ki class 3 gi English subject ta chapter ama oina Haptuna child hero haiba mingthol piduna angang singda tambiba hokre wangang bada dong ngangan bi mahaki wahai amana malem gi miyo million kaya bu sumhat pangam lebi Manipur da pokpi Licypriya Kanguzamgi Wari bu sugaina nainaduna angang singi maruiba subject ama oiriba English subject ta chapter ama oina tamli Hiramasi matangda climate activist Licypriya Kanguzam na X ta thadorakpa warol amada mahaki nauriba punsi khongchutpu CBSE na school syllabus ta Lairik Oina tambiba asi ubada yamna nungaiba fawi amade mahakpu ikai khumnabibani haiki panba yabadi Licypriya masagi chahi taruk khakta ngairingaidagi climate change ki khongjang asida saruk yaduna lakhibani mahakna ngasi faubada malemgi leibak kunthra nithoi romda chatuna tongan ba function jamri yangkai henbada wangangkhre mahusagi khutsemda climate change thokhaliba thongdok wathok kaya asi aikhoigi luchingba singna lumna logde haibagidamak mahakna khongjang kaya changsinba hokhibani Licypriya Kanguzam Basikong Wangkai Longman Bidagi Kanguzam Karnajit Amadi Kanguzam Ongbi Vidyarani Anigi Ihan Hana Fangkiba Machanupini Adubu Ngasidi Masagi Chahi Taranithoi Surakpaga Loinana Environment Amadi Climate Change ki lamda Malem ki khwaidagi masak naiba miyoi singi marakta yauba ngamle